Imes PAODAM eng tabiribasingbu Nomaitham Kajal Devina khurumjari. Ahanbada maruiba pau pizari. Chayol ama chatharakpa National Fire Service Week ngasi loisinkhre. Delhi da lekhidrabi Priya Lakshmi gi hakchang Manipur da putharaktuna aruiba mathamungam pangthokre. Loinana Jammu and Kashmir da nong kan haithekre mioi ahum sire. Mapung pau. Unite to Ignite a Fire Safe India haiba thimda tha sige tara mari dagi hoduna chawal ama chutna tharakiba National Fire Service Week ngasi loisinkhre. Imphal da leiba Manipur Fire Service ki complex ta pangthokiba palal tharom loisinbagi tharom aduda Imphal West ki DC Mayang Namam Rajkumar, Manipur Fire Service ki Director L Nabasandra amadi Imphal West ki SP KSS Sivakantana mitungnen sing oina saruk yaki. Tharom aduga marilina Imphal West DC Mayang Namam Rajkumar na phongdokhibada tharom Sibo miyam da awareness pibarom dana hena mieng thamliba semak yamna faba amani mamang da juri bamgi DC oina leiringai matamda market ama mai chakpada kanba lakiba fire tender bu miyamna thugai bagi thodo ama thoki asiguma thodo asi yamna laibak thibani thodo aduda DC amadi SP gi mai kaidege tofom thopa thabak khudimak na khotki asiguma thodo asi Manipur da hek thoi asiguma thodo asi thoktana ba miyamna su wakal tafam thoi fire service ki oina akaknaba jurisdiction Dokna thidana anapa mafam da adumak changsinduna mai kanaba hotnaba ngaktani miyamna su lairiba firemen sing amadi department asibu awangba thakta ikai khumnabiu haiki mahakna makha tarduna hai department asida miyamgi damakta lairiba firemen sing nasu active service ta laiba ama oina matam pumbada active oina leinaba amadi khutakta lakpa thabak singda mai pakna pangthoknaba hotnaminasi isana soiba ama tawba matamda department asi oina punna chenthahan gadawribani phongdoki Thawamaduda SP KSS Sivakantana hai Haukiba chahi khara asida Manipur Fire Service ki mapangal yamna kangkhatpada natana hena leiramba fibam adudagi ahongba kaya ama uba fanglei maihau langpok thokpa matamda Fire Service na achoba thodang lauduna ka hena amang ata thoklamgadaba kaya ama kanba ngamlei Firemen singnasu risk kaya lauduna amadi thawai khubakta haptuna chawna amang ata thokhadaba kaya dagi michang mikhai naidana kanbang yaukri masigi mathakta chingda lamai chakpa matamdasu Fire Service na yaudaba mafam leite maram asina Manipur Fire Service hena chokhatpa purakpa oirasanu amadi miyamda fire safety gi matang asi hena chawna pangthok pinabasu phongdoki tharom adugi manung chana National Fire Service Week kamailinana class 10 dagi 12 fawbagi oina state ki thakta pangthokiba essay writing competition da makong mathang tarba mahiroi singdesu mana mathum sing yenthoki service ki gari yogdaba leite ko gi team yogdaba leite aduna mayam na sigi tawliba thabak myam na sibu yenguraga ko ngasi fire service week si yamna sidagi hena chawbu scale da ban matang jaidadi tawbo isinu haina ibis pizari na behave to ge society si haibadu largely uthore matomda haibdi akoi ji akoi bu kan biba laiba mi du thengam ba yai adagi di fire tender du kan thoram ba yai magi legal best but ai bu kan bi ne laiba mi du Lamdam asida haukiba chahi lisingani kulumdoigi me ahumdagi hauduna thokliba irang asida India lengak na ngasi phawba laksindana ningaidana leithokpagi utliba thawang amadi chairak asida Manipuri sing maru aina maitai singna laithokpagi mami tarakliba sibu miyamda khangan Navagi wakhalonda kuman lampakta athlete sanaba sanarai ahumna mutharakliba maitai haudokpa lamjan haina ningthonba lamsang khongchat ama ngasi ayuk Kangla Western Gate tagi hauduna Bisnupur Bazaar fawba chatkre sanarai ahum amadi makhoibu senaba mioi 12 ga punna chatkhiba khongchat aduga marinana saru yakiba sanarai Haisnam Richard na phongdorakpada kuki narco terrorist singna landarakpagi thokliba lana sida maralejadraba micham kaya ama thawaina pontha pikre adubu laibak thibadi ngasi fawatlamda masida thajilakliba masing yamlaba Central Security Force sing asina kuki narco terrorist sing bot laksinduna thokliba lan asi luisinba
amadi apspa thamjalabasu irang asi ngasi phawbadi lusimba leitri thokliba irang asina maram oiduna aikhoigi maru oiba laifam sing thangjing kaubruna chingwa pham sing da chatuna ining tamna laigi tharam pangthokpa ngamdana leiri haiki mahakna hai thokliba lan asina maram oiduna mayumai thadoktuna lanjana aduna relief camp sing da changlefam lawduna leiriba miyosing asi athuba matamda marilina singna mayumda hanjunna basenbiu manipurgi kachin koyak senba thungna leiriba miyam punna manipur kanaba hotnaba mathau tare apunbagi saktam utuna amadi manipur bu hiram khudingmakta amato aina kannabagi thaudang adu lawminnabagi wakhalonda ngasigi lamsang khongchat asi chachabani hainasu mahakna phongdoki ngasi lamsang khongchat chakhiba sanaroi adudi haisnam Richard Desbanta Sharma amadi TR Dituani Fit India campaign saruk ama oina Sunday numit khudingi letana chatharakpa Sundays on cycle ge thauram ERC Takyal Amadi Lamfel Patalaiba CRPF 143 Battalion ga punna khosamaduna pangthokre Takyal Sai Complex tagi hauraga Uripo Kangchup Road tagi Kangla Western Gate forward thauraba matung Tidim Road tagi Sangai Prok tamna thauraba matung FCI lambi fauduna Sai Complex ta amuk halakadaba cycle rally aduda CRPF 143 Battalion ge Commander Ravinder Sharma Assistant Director KEDO India Sai NERC Imphal Laisram Samritya CRPF 143 Battalion ge Second Commandant Omnath Chataras CRPF 143 Battalion ge Deputy Commandant Chandrasekhar Singh Kusawaha Imphal West District ke SP Khetrimayum Sivakanta CRPF 143 Battalion ge Assistant Commandant Rajiv Singh Inspector ZD Thongam Bimol Singh amadi KFC ge Proprietor Rolly Singh na athiba mithungna Singh oina saru yaki tharom aduga marinana Imphal West ge SP Khetrimayum Sivakanta na haikibada magi achunba kaya laibana madugi work pressure duna maram oiraga stress lerakpa sing lauthokpada mateng yamna oi atei matam singda achunba kaya leirabasu Sunday numit khaktama oirabasu cycle thobagi hainabi asi thamgadabani masina hakchang fana amadi wakhal fana leibada mateng pangi haiba wafam phongdokhi School chapter kota, yang saat ni hujung itu umba, apa tu kaya lagi gitu loina band nong loina tong nak tu sometimes apa am nomor ti cycle tu thoro kolaga, kilometer mani manga thong dok pada, sang fana wakan fana lagi dah, mating pang mani yang ini tham. Thank you. Amaramda Tharamadida Saru Yakiba CRPF 143 Battalion ge Commandant Ravinder Sharma na haikibada India ge Prime Minister Narendra Modi ge Narendra Modi na launch tokiba Fit India ge saru ama oina December Lisingani kunmari December degi hauna praja sengbo fit oina thamnabagi pandamda pangtholakliba Sundays on cycle asi chawkhatpagi lamjenda sagalakliba industry singge marakta cycling industry asibusu mapangal kangkhat hanba hotnagadabani masina miyambu nada yektana laina tinna changdana fit oina thamba ngamgani haiba wafam singsu phongdokhi All Manipur Music Association Amana Senduna musician Guru Amadi composer gi lamda doctorate degree phangnakraba Dr. Khundrakpam Ramesh Kumar Singh okpagi tharam amangasi Manipur Press Club ki Thangjeng Hall da pangthokre tharmadu da Forensic Science Manipur gi Joint Director KS Wahindro Manipur State Kala Academy amadi Manipur Sahitya Parishad ki awardee Moirangthem Kumar amadi Holy Dal gi Joint Secretary Sapam Kishore Chana athiba mithuna Singh oina saru yaki tharam aduga marilina amagi General Secretary Arambam Ravindra na phongdorakpada Khundrakpam Ramesh Kumar hariba oza asi lamdam masida lairiba inkhalakliba naha singda music tambibada achoba thodang lauriba mishak amani oza asina asigumba doctorate degree phangnakpa haibasi lamdam masige miyamna chawthok chaningai ni adumoinamak lamdam masida lairiba artist singge fibam asi yamna pukning nungsiningai ni sports ki lamda sanariba sanari kayagidi lenga asina makhal kayagi khudong chawa pibada natana government job fawa piduna lakli adubo lamdam sige tongan Hiramda Fauraba artist singi di lenga asina karigumba makal amatagi kudong chaba hujik fawbagi di piba leitri maram aduna lamda masibu malemgi miyam da sak takpada achoba thodang lauriba artist singi su lengang na piba yaba amadi mateng pangba yaba pangbiu hainasu marinaba singda appeal tawki Hilda mada tunga tuanba manakya phanglaba adumba artist singsu makhoigi damanta karigumba khara makhoigi sarkar na tawbiban thopra
हाइबसी खंजै गेम्स एंड स्पोर्ट्स की म्यूजिक पीबीरी बनबा अदुगुमना अखोगी आर्टिस्ट दसु तौबिबम थुए हैने खंजै XSSB Personal Welfare Association Manipuri Kuntailak Shuba Annual General Body Gimi Fongasi Manipur Dramatic Union MD Hall the Pangtoki Baluna Association Sigi Chahi Ahungi Nauna Tau Pugoda Basingso Kankray Ngasigi Zibi Mifamada Tonga Warip Kaya Loki Bagaduna XSSB Personal Sengi Imung Manung Singda Piva Financial Assistant Ki Sempam Hana Listing Nifu Piram Badu Lupa Listing Nifu Manga Pa Haina GB aduna ayaba PK amadi XSSB personal anida makhoi social work amadi sports activities da kathotuna lakhiba dubo tawima khangba utpa oina certificate of appreciation piduna pukning thawapa utki XSSB Personal Welfare Association Manipur ge chahi ahumgi nauna phampugoda sing khankhibaga loinana XSSB ge deputy commandant K Surya Kumar Singh na President amadi XSSB ge Assistant Command M Ranjit na General Secretary oiki Ari Anau Shinabaduda Hanagi Association Asige President Haistombina Nauna Tau Pugada Singda Association Asibo Hena Mai Pakpa Amadi Mapung Faba Association Ama Orakna Bahot Nabiu Haina Appeal Tauki Amadi Leki Draba Association Asige Sahid XSSB Singbo Ikakum Naba Utki Bisnupur District ke Manung Chanba ngai khong sifai maning lekai de leibi hauzikna Delhi da private company amana thabak tawduna leibi khangem bam Priya Lakshmi chahi kun apopa jadu manibu ngarang ayu Delhi da chunganingai oiba mawong da siduna leiramba thaudoki matang da ngai khong sifai gi miyamna ngasi mifam pangthokre rena JSA against the brutal killing of KS Priya Lakshmi yat Delhi haiba JSA amasu semkre JSA na sinduna ngasi ngai khong sifai da pangthokpa pawgi mifam da JSA ge convener takhelamam surjitna Priya Lakshmi gi misi asige matangda achumba langla lanjin puthokuna athuba matamda justice phangambiu haina Manipuri governor amadi India lengakta appeal tawrakhi JSA ko convener Nongmaithem Bistrup na phongdokhi bada Delhi da asui bakchang oina leirambi Priya Lakshmi gi misi gi matangda achum aran khangdana masa chotlaga paw lawraga ibadangna biat comment mayam ama social media da upload tawba tawbiganu masi ekhoi isana isagi khongda thangna yanchin jabaga chap manai light viewer yambagi wakhal thadokpiu aduna social media da thagat pasing lawthokpiu lawthok taba taragadi logi mateng lawduna social media da thagat pasing mathakta action lakhokani bad comment pibagi mahuta imung manungi awabada karamna mateng pangsige matungda maitai sing mapalda leiba sing asigumba thodok sing thoktanaba Delhi da leiba maitai gi organization sing apunna kari khongthang lakhosige tanasi mihad asigi achumba puthokna ba hotna minasi Khudong chawa leiragadi amuk hana Lekhidrabi Priya Lakshmi gi hakchang force matem tongna ba na minasi haiki Lekhidrabi Priya Lakshmi gi mapanthau khangem bam sana zawana phongdokhi bada Priya Lakshmi yamna khongol tabi haiba inbi imungi leita lairat khangbi machanupi ni sel tanaba chatkibani mahakna miyamna pamdaba aramba thabak taromgani thajade aduga mahakna dalal mathon Ahu mari dege tarak laga suicide tabo oiram lagadi masagi saru makhong makut atek akai yarom gadabani I thoklam gadabani maduna tadana amol akai marakta atek akai yaudana suramba chinganingai oi haiki thoktanana ba mainland India gi maikai degi amasung Delhi gi leiriba CSO sing amasung maitai gi ti tongan social media sing da bad comment sing pi dana mama mapa sing da masa lai hidabagi awaba mayam ama mayong na ringi sida bad comment sing adu amuk tar kanda kamai togi mama mapa sing ai isa ji sumo phataba toroja la natra lai kai gi mama mapa sing amasula masa mani mandol sing club organization sing so masigumba lamcha chalaba jala ne kaina khanbagi yam aran ba lambi rom da chalan bagi social media an loriba thokdang se logdaba no fai Amaramda Lekhidrabi KS Priya Lakshmi Devi gi thawai yaudraba haksang ngasi Manipurda purakre mathau mangam pangthokre mahak South Delhi gi kilokari ren amada mamanabi amaga punna leminaduna dagi inazai kowa BPO amada thabak tawduna mahaki imung manungi mateng pangduna haukiba chahi lisingani kunmari degi leirakibani hairi mahaki thawai yaudraba haksang adu I love kilokari haina thaba signboard amagi manakta ngarang ayupung taru khara helakpa ta
खरा हेलकपदा तादुना लेरंब थेंगरपदगी पुलिस कंट्रोल रूम PCR दा पाव पिरकलबा मतुंग लेखिद्रबिगी akchang adu Delhi gi एम्स ता पोस्टमार्टम gi damok lakhotkhibani पोस्टमार्टम लोरबा मतुंग महाकी hakchang asi Imphal International Airport ta purakpada imung manung amadi mutuna mahaki aroiba mathau mangam gi damak mahaki poknafam khungang tamna pukhi Manipur State Rural Livelihood Mission MSRLM gi makhada semkiba yaifa thaurang BLF na miyam tinma mafam sing relief camp yauna lambina kanda dustbin thamduna cleanliness drive sathabagaluna na miyam de awareness pibagi campaign ase pangthokre cleanliness drive campaign adu Kaksing district ki Sugunu Kendra gi manungda leiba Wangu Gram Panchayat ki ward number 1 nongai khongban amadi ward number 2 Wangu Sadang Khongda ngasi yaifa thaurang BLF ki maru oiba thaupuba sing president Oinam Tulsi Secretary KS Isai Hanbi Amadi Treasurer Assembly Mulana Lusingduna BLF Asigi Makhada Laiba Self Help Group Tarahumdoigi EC Singh Amadi Self Help Group gi members Singna Miyam Tinma Mafam Singh IDP Singna Laiba Relief Camp Hotel Dukan Amadi Lambi gi Nakanda Dustbin Singh Thamduna Lambi da Taramba Plastic ki Potlam Singh Yauna ahangba bottle sing khungatuna dustbin da thadaki cleanliness ki campaign aduda saru yakhibi yaifa thaurang BLF ki president Oinam Tulsi na phongdokhibada BLF asina koliba kilometer mari muk sangba area sida tarutana na thamnabagi pandamda campaign ase pangthokpani hairaduna aikhoi pumnamakna lambi lamjau amadi miyam tinma mafam singda plastic ki potlam sing mafam chadana panghunda hundokpagi hainabi thadokuna dustbin da thadabagi hainabi thamnasi hairaduna tarutanan ba lekai ama lamdam ama ohenbada yaifa thaurang BLF na tawjari basida miyam pumnamakna mateng pangbiu hainasu appeal tarotli Library and Information Center Kaksing gi Chamanga Kuntra Suba Special Sunday ge tharong masi ayuk pung 8 tagi 4:30 faubada center asigi auditorium da pangthokre mahiroi chamarom na saru yaduna pangthokhiba tharong aduda Kha Manipur College Kaksingi Political Science ke lecturer oiramba Khetrimayum Kennedy Singh amadi Maharashtra gi Pune da designer oiriba Khetrimayum Divyana resource person Singh oiki Khetrimayum Kennedy na civic saiba akhanaba subject asigi matangda mahiroi Singh da wangangki aduga Khetrimayum Divyana designer ama bada changadaba gunsing amadi design haibasi karino animation haibasina karino amadi career ama oina design tambagi maru oibasingi matangda wangang bagaloina design sample amadi animation film kaya angang singda utki tharomaduda resource person ani galoina interaction program amadi quiz session so pangthotuna mahiroi kunda mana mathum sing yenthoki Manipur gi ningtam lan Anglo Manipur warda thawaina pontha oikraba athauba wangkhai mairaba poila gi ningsing khubam oiriba Kaksing Mochin Manau Chinglakta leiba ningsing khubam da ngasi People's Museum Kaksing Joint Non-Government Voluntary Organization Kaksing Municipal Council Mahiroi Lup Singh Justice Committee on Anglo Manipuri War 1891 Martyrs and Freedom Fighters of Kangli Park Major Wangkhai Mairaba Memorial Trust amadi Lesangtem Amu Memorial Trust yauna lamtu sengdokpagi tharom ama pangthokre ngasigi lamtu sengdokpagi tharom aduga mailena People's Museum Kaksing gi Board of Trustees ki President oiriba Kaksing Kendra gi hanagi MLA Yangkhom Surchandra phongdorakpada Manipur imagi damak thawaina pontha oikraba amadi ningtam lanfam aduda achoba thodang lokhiba athauba kayabo ngasi phauba state ki thakta observation tawidaba si nungaiti masi lengakna khongjom lanfamda observation tawbagom wangkhai mairaba poila amadi mahaki lanmi singsu tawbigadabani haina phongdorakhi nakalamaromda ngasi social service aduga marilina joint non-government voluntary organization Kaksingi president amadi secretary na khuyek piduna thadorakpa cherol amana Wangkhai Mairaba poila ningsing khubam asi lengakna fajana sangat pigadabani haina phongdorakli cherol asina makha tarduna hai matam kuina Kautopiruraba Manipuri Freedom Fighters sing asi makhoi gi aroiba thawai thapam asida People's Museum Kaksing founder oiribiramba Lekhidraba Mayang Lamam Gaura Center amadi Art and Culture gi director oirambi Lekhidrabi Dr. KS Sarojini anina achobo thodang lobiduna matam gi CSO singa chaminaduna listing amachamapan marifumapan dagi ngasi fawba observe tawduna lakli amadi makha tana makhoi gi hotna jamal dagi mafam asi
ꯍꯧꯈꯤꯕ 2024ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ 13ꯗ ꯊꯣꯛꯈꯤꯕ ꯂꯩꯉꯥꯛꯀꯤ ꯑꯣꯔꯗꯔ 52499 SACꯒꯤ ꯃꯇꯨꯡ ꯏꯟꯅ Manipur Ancient and Historical Monument and Archaeological Sites and Remain Act 1976 की मखादसु सखंगदुना लेरबनी मरमसिना मफम असि अथुबदा डिमांड विदुना सेमगा सगपियु लोइना मफम असि हौजिक थोकलिबा इरांग असिदा खामाकैगी ओइना लेखिद्रबा अथवा सिंगे लेरोल चनफमसु ओइरिबनी हिरमसिदा लेंगांगना अहेनबा मिएंग चंगबिदुना मफम असिबु मार्टियर्स मेमोरियल साइट ओइना सगपियु हाइना चेरोल असिदा फोंदोरकली कुमजा 1994 की एंग्लो मणिपुरी लांदा इमा लेबाक मणिपुर की दमकता थवाई पोंता पीख्रबा अथौबा सिंबु निंगसिंगदुना स्टेट की थाकता चाहे खुदिंगी एप्रिल के तांग कुलुमदोइदा पांगथोकतुना लाकपा खोंगजोमदेगी थौरम चाहे असिगी सु मपुंफाना पांगथोकनबा गिदमक खेबा चिंगदा लेरिबा खोंगजोम वार्ड मेमोरियल कॉम्प्लेक्स ता सेमगा सगलिबा सिंग अयाबना लोसिलकली ममांग चाहे सिंगदा पांगथोकिबा थौरम सिंगदगी हेना फजबा मवोंगदा पांगथोकनबा पांदमदा ngasi खोंगजोमदेगी रिहर्सल पांगथोकरे डीसी थौबा Ahantiam Sovas IS amadi Manipur Police ki makok thongba official sing yauna pangthoki ba rehearsal aduda khongjom de nimita tawada thabak thoram sing chak chana pangthoki nakana maromda April ge tang kulum doida state ki thakta pangthokadoriba thoram aduda Manipur Governor Ajay Kumar Wala amadi Manipur lenga ki Chief Secretary Prasang Kumar Singh na athoiba mitung amasung thoram mapu oigani handaki pangthokadoriba khongjom de ge thoram asige manung channa complex asida tonganba akhanaba stall sing hangduna hauji lanjalaktuna elip camp ta leiriba IDP singna sajaba potlam sing shu puthokduna utkani amadi yongani hari Kanglai Economic Development Organization KEDO Safong Kibagi Tara Nepalak Shuba Mapokuman Thauram Ase GM Holda Pangthokre Tharumaduda Mahud Amadi IPR ge Director NJ Uttam Singh KEDO ge President Soibam Maniton MA OBC and SC Director Banti Konthauzam Imphal West ge Deputy SP CDO Maibam Sudikumar Maitaina Athoiba Mithung Tharumabu Amadi Akhanaba Mithung Oina Saruk Yaki Thauramga Marilana Mahud Amadi IPR ge Director NJ Uttam Singh Hai Manipur da suning ba mi gi thabak sungat wati suning da ba mi gi di thabak leite ipa ipu singna thabak suraga wana macha sing thaklak labasu lenga ki thabak na mafare haibagum macha singda jana hayeng sawraga doctor engineer amadi police oigadrana hangliba si semdakba mathau tai Lodi tin taba yawi lenga ki thabak ti tin tadi haina bagum macha masu singdu lenga ki thabak loina tawhaningi mapan lamdadi lenga ki thabak tawbudi masagi thabak tawba miyoina hena ikai khumnaba utnari aina haizaba aigi chanaba thabak ti isana khangjagadabani aina lepsagadabani masana masabu supam nomphom leitre tawphom khangdri haiba missing asi laibak thibani masagi thabak ti masana khangjagadabani masana masagi thabak Kangjaba ngamdaba midi mai pakpa ngamloi suba nomba kanba thamoi sengba mida ikai khumnama utpa darkar yam tai thabak ama tawa matamda hena hana hekta paisa chauna uwa yade apikpa sal hana tanba hainagadabani sijinaba haigadabani ai mangaire haina chakumdi aingondagi ngamba kaya ama lei hairaduna likpaga kuppaga khetnabagi matangda tungi mirolda tambi hausi phangdoki thauram aduga marinana KEDO gi tare shuba seminar amasu phongkhibaga loinana KEDO gi member amasu oiriba KEDO gi general secretary Thokjom Susandra gi lichung makhada kanglei chakhum and catering service tu ngase launch tauki amadi KEDO haudorakpada thaudang lokhibasing amadi CSO luchingba singda achamba khudol piduna ikai khumnaba utki Tamsi kulik labik sidi ko as inaya bijana te kan hayo mana puthara kana ari koi munda bisa pugala ka toine aduna sumaina lik paga kuk paga kaya khara khene ya ji ja singda tambi ba ma to tai Jammu and Kashmir da nongka hena haitakre Srinagar Jammu National Highway da chingleiba Kinthabana maram oiraduna lambi thingjinkre mioi ahum sire gari kaya akai atoi thotuna leikhom leinangna phumjinkre hari nongna khwaidagi yamna sokhanbana Ramban area na oiri upambi kaya maru fuktatuna tubadagi traffic ta apanba oire mai fangdre khanghaudana sulakpa nungshit amadi nongkana chubadagi mafam kaya dasu amang ata thoki ichau thoki Udampur gi manung chanba Setani Panchayat ki hanagi sarpanch Parshottam Gupta na haikibada mahakna panchayat adugi fibam yenglure haininga leitana
amang ata thokle upambi kaya maru fuktuna lambida tushinbadagi lambi chatpa yadre mai fangdre chahi mari manga sida asukanba nong churak khidri rambangi daram kun khunda yumni furom mang takre khongang chama henbana ising thumjin khibadagi police personnel na mi kanbagi thabak sathari Jammu Srinagar highway paring da khundari ba Nasri amasung bani halgi mafam kayada chinglebang amadi lekhom leinang kinthaduna lambi chapa traffic officers na phongdorakli traffic department ki wangang loi amana haikibada chinglebak lekhom amasung nung kaya kintharakpadagi Jammu Srinagar national highway thingjinkre weather fadak triba amasung lambi sengdok triba fawba chattanabasu miyam da khangan khre hari Young Farmers Club Huikap na senduna tara Shuba Village Open 9A Side Football Tournament ngasidagi Huikap ningthau lekat lampakta hawdokre punna team tara homdoina group mari thokna khadotuna chathagadaba tournament adu hawdokpagi tharomaduda social activist Kongbam Jackson Ward number 7 Angtha JP ki administrative committee member Sanasam Inau YFC club ki president Sanasam Jugindro Ward number 8 Angtha JP ki administrative committee member Laithangbam P Dananjoy Ward number 6 ki Konthauzam Sakimak amadi social activist Thongnauzam Rovena athoiba mithunglen sing oina saru yaki amadi huikap ki leisabi singna naki oiba jagoi su utki loina ngasi dagi hawduna mathang thagi ahum phawwa chithagadaba tournament asi ngasi ahanba match oina YFC A huikap amadi porompal ani akanba lamba tawduna sanakiba match aduda apiba matamgi manungda team ani makna panjal amata chonaba ngamdana draw oiki loina tournament asi ge hayengi ahanba match ta Chingoi FC Angtha amadi Sital FC Chorangpal anina lamba tawnaro matung ani shuba match oina Nasa Sikhong amadi Lion Scott thingnaragani hari Department of Youth Affairs and Sports Government of Manipur na sinduna ani Shuba Fest ki humfunipalak Shuba National School Games Championship 2024-25 ngasi Khumal Lampak Men Stadium na sanakiba semi-final match ki ahanba match ta Manipur amadi Jharkhand na akanba lamba tangwaduna sanakiba apiba matamgi manungda team ani makna panjal amata chonaba ngamdana draw oikraba matung penalty shootout ta Jharkhand na Manipur bu panjal mari sunada maithiba pikre amadi ani Shuba match oina Kerala amadi Punjab kiba match ta Kerala na Punjab po panjal ahum amada kaduna tournament asigi final match ta Kerala amadi Jharkhand lamba tawnaragani hari Samaram Football Club Samaram Thawal District na sinduna Team tara nipan na group mari thokna khadotuna tha sigi tara dagi Samaram Playground da charakiba 3rd state level open football tournament Samaram Trophy 2025 ki ngasi sanakiba league match singda Samaram FC na Kairak FC 10 tha maithiba pikre aduga Suban FC amasong Malam FC Iromaidraw draw chakre tournament asigi ngasi ahanba ground da group B ke match da Suban FC Ngarian amasong Malam FC Iromaidraw panjol ahum chanaduna draw chakre Suban FC ke goal ahum do jersey number 11 MD Samina minute kuntra manga amasong minute yangkai manga singda goal ani chanki aduga jersey number 17 MD Mustafa na minute nifu manga da goal ama chanki Malam FC ke goal ahum aduna jersey number 6 Rohit na minute kunithoi da goal ama jersey number 11 Punit na minute nifu da goal ama aduga jersey number 4 Bitana minute nifu tareta goal amaga chanki ani suba ground da group C ke match da host team Samaram FC na Kairak FC tenthabu panjal ani sunda maithiba pikre Samaram FC ke mai pakpagi goal ani do jersey number 6 danana minute tareta goal ama aduga jersey number 5 Abinas na minute kulumdoida goal amaga chanki hayeng tang kumathoi ge nungthil pung ani da ahanba ground da group A gi PFTC Samaram amasong football lovers nongpok sekmai anina aduga nungthil pung ahunga minute tara manga da group D Milan FA haikak mapal amasong Brazil FC sangai uniform anina ani Shuba ground da sanagani Social Sporting Club SSC Secta gi playground da ima imoinu ira thaugalup secta na senduna chatharakpa 6 Secta Trophy 2025 ki mangani chanba numik ki league ki ahaba match da Laningthau FC bo BSU nongpo kaksing na panjal mari sunada maithiba pikre ani Shuba match na Pirate FC pungdong bamna
Tam FC B-bu Panjal Mari Sanada Maithiba Pikre Ahum Suba Areba Mestana YYC Yorbung Amadi Wangoi FC Sanakivada Goal Amata Chanaba Ngamdana Draw Chakre Hayeng Sanagadaba Ahanba Mestana SKDC Sanjanbam Amadi INDC Nungoi Anisuba Mesta ONYC Amadi Mobile FC Sanagani Aruba Ahum Suba Mestana YAC Loksang Kong BS Arangba FC Sanaragani Aruba Maruba Pau Amukana Pizeri Chayawal Ama Chatharakpa National Fire Service Week ngasi loisinkhre Delhi da laikhidrabi Priya Lakshmi gi hakchang Manipur da puraktuna aroiba mathang mangam pangthokre Loyana Jammu and Kashmir da nong kan haithakre miyoi ahum siri Matang asida MS Palman Sanosa Solution Jari mi eng tabiri besingbu amukana kurumjari